ꯇꯔꯥꯅꯤꯊꯣꯏꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯊꯣꯛ ꯇꯥꯔꯒꯁꯨ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯟꯗꯟꯗ ꯄꯥꯏꯒꯗꯕ ꯐ꯭ꯂꯥꯏꯠ AI 171 ꯊꯤꯕ ꯊꯤꯡꯗꯣꯛꯑꯒ ꯀ꯭ꯔꯥꯁ ꯇꯧꯈꯤꯕ ꯃꯗꯨꯗ ꯇꯣꯡꯉꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯅꯤ ꯅꯤꯐꯨꯅꯤꯊꯣꯏꯗ ꯑꯃꯈꯛꯇꯪ ꯉꯧꯔꯒ ꯂꯣꯏ ꯁꯤꯕꯗꯨ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯆꯥꯡ ꯊꯣꯡꯉꯥꯟꯊꯣꯏ ꯂꯝꯃꯨꯡꯊꯦꯝ ꯁꯤꯡꯁꯟ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯈꯤꯗꯕꯁꯦ ꯁꯤꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯩ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯣꯏꯅꯅ ꯑꯇꯩ ꯂꯩꯔꯤꯕ ꯆꯥꯅꯤ ꯅꯤꯄꯥꯟ ꯃꯊꯛ ꯄꯨꯂꯞꯇꯨꯒꯤ ꯊꯋꯥꯏꯅ ꯑꯥꯠꯃꯥꯒꯤ ꯁꯥꯟꯇꯤ ꯂꯩꯅꯕ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯋꯥꯕꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯁꯔꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯤ ꯉꯁꯤ ꯃꯔꯤ ꯃꯉꯥꯅꯤꯁꯤꯡꯁꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯤ ꯐꯖꯅ ꯁꯥꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯥꯕꯁꯤ ꯄꯥꯛ ꯊꯦꯡꯅꯔꯛꯇꯦ ꯅꯍꯥꯟꯋꯥꯏꯗꯤ ꯐꯦꯟ ꯑꯃ ꯊꯥꯔꯒꯗꯤ ꯐꯦꯟ ꯑꯃ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯦꯟꯅꯒ ꯆꯠꯅꯗꯕ ꯐꯤꯕꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯁꯤ ꯀꯟꯁꯔꯟ ꯗꯤꯁꯤꯁꯤꯡꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯤ ꯑꯩꯈꯣই ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯁꯤꯡꯅ ꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯧꯔꯤꯁꯤ ꯖꯪꯒꯜ ꯀꯣꯛꯊꯣꯛꯑꯦ ꯄꯣꯄꯤ ꯊꯥꯔꯦ ꯖꯪꯒꯜ ꯀꯣꯛꯊꯣꯛꯈꯤꯕ ꯁꯥꯒꯠꯂꯦ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯩ ꯑꯁꯨꯝꯕꯁꯨ ꯋꯥꯐꯝꯅꯤ ꯑꯗꯨ ꯃꯁꯤ ꯒꯣꯔꯃꯦꯟꯅꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯌꯥꯝ ꯐꯥꯏꯠ ꯇꯧꯔꯤ ꯑꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯎꯃꯪ ꯀꯣꯛꯊꯣꯛꯑꯒꯗꯤ ꯎꯃꯪ ꯁꯦꯝꯒꯠꯄ ꯍꯥꯏꯅ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯣꯔꯦꯁ ꯑꯦꯟ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯄꯥꯏꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡꯅ ꯃꯥꯒꯤ ꯂꯝꯒꯤ ꯀ꯭ꯂꯕꯁꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯀꯧꯈꯠꯂꯒ ꯎꯁꯤꯗꯤ ꯄꯥꯛꯇꯛꯅꯅ ꯊꯥꯟꯕꯅ ꯐꯔꯦ ꯑꯗꯨꯒ ꯎ ꯊꯥꯟꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯦ ꯑꯩꯈꯣꯏ ꯈꯔꯗꯤ ꯆꯣꯡꯊꯣꯛꯑꯒ ꯃꯁꯤ ꯁꯦꯞ ꯇꯧꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯔꯦ ꯑꯩꯈꯣই ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯒ꯭ꯔꯤꯟ ꯊꯥꯡꯃꯩꯕꯟꯗꯅ ꯑꯩꯈꯣꯏ ꯍꯧꯅꯕ ꯄꯥꯟꯗꯝ ꯈꯔ ꯇꯧꯖꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯏꯔꯥꯡꯒ ꯀꯦꯜꯂꯒ ꯎ ꯊꯥꯕꯁꯤꯗ ꯂꯦꯞꯄꯅꯤ ꯑꯗꯨ ꯉꯁꯤꯗꯒꯤ ꯏꯃꯤꯗꯦꯠꯂꯤ ꯑꯩ ꯇꯛꯇꯣꯒ ꯈꯨꯠꯁꯝꯅꯔꯒ ꯄꯔꯤꯡ ꯈꯨꯗꯤꯡꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯎ ꯊꯥꯕ ꯍꯧꯒꯅꯤ ꯑꯗꯨꯒ ꯊꯥꯡꯃꯩꯕꯟꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕ ꯎ ꯊꯥꯕꯒꯤ ꯄ꯭ꯂꯥꯟꯇꯦꯁꯟꯁꯤ ꯆꯠꯊꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩ ꯎ ꯆꯥꯔꯁꯨ ꯑꯗꯨꯝ ꯐꯣꯔꯦꯁꯇꯒꯤ ꯂꯧꯔ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯗꯨꯒ ꯃꯗꯨꯗ ꯆꯪꯒꯗꯕ ꯎꯗꯣ ꯉꯥꯛꯄ ꯀꯩꯀꯩ ꯆꯪꯕꯒꯤ ꯐꯦꯟꯁꯤꯡ ꯈꯥꯕ ꯗꯔꯀꯥꯔ ꯂꯩꯔꯒꯁꯨ ꯃꯗꯨꯒꯤ ꯑꯦꯅꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯗꯔꯀꯥꯔ ꯂꯩꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯨꯠꯁꯝꯅꯔꯒ ꯊꯥꯡꯃꯩꯕꯟꯁꯤ ꯑꯩꯈꯣꯏ ꯑꯝꯇ ꯌꯥꯔꯤꯈꯩ ꯎ ꯊꯥꯁꯦꯅ ꯑꯩ ꯍꯥꯟꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩ ꯇꯧꯖꯔꯤ ꯉꯁꯤꯃꯛꯇꯩꯁꯨ ꯍꯣꯔꯦꯟ ꯏꯚꯤꯅꯤꯡꯗꯒꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯥꯛꯇꯛꯅꯅ ꯑꯩꯈꯣꯏ ꯊꯥꯕ ꯍꯧꯒꯅꯤ ꯑꯗꯨꯒ ꯊꯥꯡꯃꯩꯕꯟꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯍꯜ ꯂꯃꯟ ꯃꯥꯏꯕ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜꯁꯤꯡꯅꯁꯨ ꯖꯒꯥ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯤꯕ ꯁ꯭ꯋꯥꯏꯗ ꯎ ꯊꯥꯔꯗꯤ ꯐꯅꯤ ꯍꯥꯏꯕ ꯂꯩꯔꯕ ꯑꯗꯨꯋꯥꯏꯗ ꯚꯣꯂꯨꯟꯇꯤꯌꯔ ꯊꯣꯛꯄ ꯐꯔꯛ ꯇꯥꯔꯕꯧꯗ ꯖꯒꯥ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅꯁꯨ ꯄꯣꯡꯗꯣꯛ ꯇꯧꯁꯤꯜꯂꯒ ꯊꯥꯕ ꯅꯨꯡꯉꯥꯏꯇꯕ ꯖꯒꯥ ꯂꯩꯔꯒꯁꯨ ꯖꯒꯥꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔ ꯃꯁꯤ ꯄꯔꯦꯡꯁꯤꯗ ꯎ ꯊꯥꯕ ꯌꯥꯅꯤ ꯐꯅꯤ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯇꯛꯗꯣꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠꯁꯤꯡꯗꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯄꯥꯎ ꯄꯤꯕꯤꯔꯒ ꯃꯥ ꯑꯗꯨꯝ ꯑꯩꯈꯣই ꯖꯒꯥꯗ ꯎ ꯊꯥꯖꯒꯦ ꯃꯁꯤ ꯎ ꯊꯥꯕꯁꯨ ꯄꯥꯛꯇꯛꯅꯅ ꯇꯧꯁꯤ ꯃꯁꯤ ꯑꯩ ꯊꯥꯡꯃꯩꯕꯟꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯊꯥꯡꯃꯩꯕꯟꯗꯩ ꯈꯨꯗꯛꯇꯒꯤ ꯑꯗꯨꯝ ꯍꯣꯔꯦꯟ ꯏꯚꯤꯅꯤꯡꯗꯒꯤ ꯑꯩꯈꯣꯏ ꯊꯥꯔꯅꯤ ꯄꯨꯡ 5ꯗꯒꯤ ꯇꯛꯗꯣꯒꯤ ꯊꯧꯔꯝ ꯃꯌꯥꯝꯁꯨ ꯄꯥꯎ ꯄꯤꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯊꯥꯕ ꯍꯧꯁꯦ ꯑꯇꯩ ꯃꯌꯥꯝꯁꯤꯡꯁꯨ ꯎꯁꯤꯗꯤ ꯑꯩꯈꯣই ꯄꯥꯛꯇꯛꯅꯅ ꯊꯥꯗ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯛꯏꯕ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤ ꯂꯥꯛꯏꯕ ꯑꯇꯩ ꯊꯣꯛꯍꯜꯂꯤꯕ ꯃꯌꯥꯝꯁꯤ ꯎ ꯊꯥꯕꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯐꯅꯤ ꯁꯤꯗꯤ ꯂꯣꯏ ꯈꯪꯅꯩꯅꯁꯨ ꯍꯥꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯨ ꯌꯥꯎꯏ ꯂꯣꯏ ꯂꯩ ꯑꯗꯨ ꯇꯥꯔꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯎꯃꯪ ꯀꯣꯛꯊꯣꯛꯄꯗꯣ ꯊꯤꯡꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯋꯥꯠꯄꯗ ꯊꯤꯡꯅꯕꯒꯤ ꯐꯥꯏꯇꯤꯡ ꯁꯤꯗ ꯂꯩꯔꯗꯤ ꯎꯃꯪ ꯈꯔꯗꯤ ꯊꯨꯅ ꯁꯦꯝꯒꯠꯇꯕ ꯌꯥꯔꯣꯏꯁꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯧꯖꯒꯦ ꯑꯗꯨꯅ ꯇꯛꯗꯣꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯃꯛꯇꯒꯤ ꯑꯩꯈꯣꯏ ꯊꯥꯕ ꯍꯧꯔꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯄ꯭ꯂꯥꯠꯐꯣꯝ ꯇꯧꯅꯤꯡꯉꯥꯏ ꯍꯧꯔꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯇꯩ ꯂꯩꯔꯅꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯁꯦ ꯁ꯭ꯄꯦꯁ ꯂꯩꯕꯁꯤꯡꯁꯦ ꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯊꯥꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯑꯩ ꯏꯁꯥꯃꯛ ꯍꯌꯦꯡ ꯁꯨꯇꯤ ꯑꯣꯏꯔꯁꯨ ꯃꯟꯗꯦ ꯅꯨꯃꯤꯠꯁꯤꯗꯩꯗ ꯑꯩ ꯊꯥꯡꯃꯩꯕꯟꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯂꯣꯏ ꯀꯟꯇꯦꯛ ꯇꯧꯖꯔꯒ ꯁ꯭ꯀꯨꯜꯒꯤ ꯃꯥꯏ ꯄꯦꯔꯤꯐꯦꯔꯤꯗ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯥꯎꯟꯗ ꯎ ꯊꯥꯐꯝ ꯂꯩꯔꯒꯗꯤ ꯃꯗꯨꯁꯨ ꯑꯩ ꯊꯥꯕ ꯑꯗꯨꯝ ꯍꯧꯖꯔꯒꯦ ꯂꯣꯏꯅꯅ ꯑꯩꯒꯤ ꯀꯦꯟꯇꯤꯟꯁꯨ ꯂꯩꯔꯤꯕ
डी एम यूनिवर्सिटी आई पी सी अनौब लापी मास उनरगा मौन डी एम कैंपस हम चौबनीना थाब खरसु लेरो हे थाब या जगह हम लेनी खले अदना मार्क्स आई फौदुनरगा डी एम कैंपस सु पक्कना थाब कोई फनेन खले अकोई खुदिमक्सी कोई कन्ना सागले अवाबो ओरे सिम खंगरबना मसिंग माय ओजनसी कोई पोइंटसी सिने थमजनी से अदना अकोई पुदमना कोविड से खेन सरुकनेदा नाथुना कोई रेडी दा प्रिवेंटिव मेजर लोकछि अनि सिबदा कोई नुकसा कन्ना साकना मियो कोई वारे बिसम से लातेन ना उसी कन्ना थासी न लाव न थबक मन तोक्से से सिंदा को